ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯇꯦꯛ ꯈꯛꯇꯪ ꯂꯧꯖꯍꯧꯏ ꯍꯥꯏꯕꯗꯤ ꯃꯤꯇꯥꯗꯁꯤ ꯇꯧꯏꯅꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯒꯤ ꯏꯀꯨꯕꯣꯛ ꯍꯣꯏ ꯑꯗꯨꯗꯒꯤ ꯏꯀꯨꯕꯣꯛꯀꯤ ꯄꯄꯥ ꯍꯣꯏ ꯄꯨꯄꯨ ꯍꯣꯏ ꯑꯗꯨꯃꯒꯤ ꯃꯣꯏꯒꯤꯅꯦꯀꯣ ꯃꯤꯇꯥꯗꯁꯤ ꯇꯧꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯗꯨꯝ ꯑꯃ ꯇꯧꯕꯗ ꯑꯩ ꯐꯥꯔꯁꯇꯗꯤ ꯂꯧꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯅꯕꯒꯤ ꯃꯇꯦꯛ ꯈꯛꯇꯪ ꯂꯧꯖꯍꯧꯋꯦ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯊꯦꯜꯁꯤꯕꯨ ꯂꯣꯏꯈꯠꯂꯛꯑꯕꯣ ꯑꯩꯒꯥꯅꯤ ꯑꯗꯨꯇ ꯉꯥꯏꯔꯦ ꯍꯥꯏꯔ ꯕꯣꯔꯤ ꯇꯧꯗ꯭ꯔꯤꯅꯦ ꯃꯨꯅꯥꯅ ꯄꯀꯧꯔꯥ ꯍꯧꯏꯔꯥ ꯊꯥꯗꯔꯛꯑꯣ ꯃꯨꯅꯥ ꯀꯩꯅꯣ ꯎꯇꯤ ꯑꯉꯧꯕ ꯍꯣꯏ ꯆꯥꯛꯇꯤꯗꯨꯒ ꯑꯣ ꯊꯣꯡꯈ꯭ꯔꯤꯁꯨ ꯂꯣꯏ ꯂꯣꯏꯔꯦꯅꯦ ꯈꯇꯪ ꯑꯣ ꯍꯋꯥꯏꯖꯥꯔꯁꯦ ꯂꯥꯏꯗ ꯀꯠꯄ ꯌꯥꯗꯦꯅꯦ ꯅꯪ ꯈꯨꯗꯩꯗꯣ ꯑꯝꯇ ꯆꯨꯝꯅ ꯁꯦꯠꯂꯨ नम्मे Do you love mommy? Do you love mommy? Do you love mommy? Hi, Do you love? Why? Why? Say again. Do you love mommy? Do you love mommy? Do you love mommy? Yes or no? Yes or no? Kopi rumah sih udah. Do you love mommy? Tahu nu? Do you love mommy? Halo. Hi, kan hi. Do you love mommy? Hi, Foto tahu ini. hi. Do you love mommy? Yes, mommy. Hi, mà không mà gì mà. Không mà làm đâu. Halo. Do you love mommy? Do you love mommy? Do you love mommy? Mama nusido. Udah jelek. Nusibo mama do. Last ko kono bitawaya do. पार्टी है ये सब Sebenarnya apa meh? ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯈꯨꯗꯛꯇ ꯇꯤꯀꯦꯠ ꯀꯛꯑꯒ ꯑꯗꯨꯝ ꯑꯩꯒ ꯃꯉꯥꯜ ꯂꯩꯕꯤ ꯈꯛꯇꯅꯤ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯃꯃꯥꯡꯗ ꯇꯤꯀꯦꯠ ꯀꯛꯄꯗꯣ ꯀꯛꯍꯧꯗꯕꯒꯤ RSC ꯑꯣꯏꯔꯦ ꯌꯥꯝ ꯋꯥꯅ ꯒꯨꯋꯥꯍꯥꯇꯤꯁꯦ ꯑꯍꯤꯡ ꯑꯃꯇꯅꯤ ꯍꯥꯏꯅꯀꯣ ꯃꯤꯇꯥꯗꯁꯤ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦ ꯃꯌꯥꯝ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯋꯥꯈꯤ ꯍꯥꯏꯇꯥꯔꯦ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯈꯨꯕꯥꯅꯤꯇꯅꯤꯅ ꯁꯤꯠꯁꯦ ꯐꯪꯗ꯭ꯔꯒ ꯑꯍꯤꯡꯒꯤ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯔ ꯂꯥꯛꯄꯅꯤꯅ ꯑꯉꯥꯡꯅꯤꯅ ꯃꯥꯗꯤ ꯇꯨꯝꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯇꯧꯗꯅ ꯌꯥꯝ ꯋꯥꯅ ꯒꯨꯋꯥꯍꯥꯇꯤꯁꯦ ꯌꯧꯔꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯋꯥꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯌꯧꯗꯣꯔꯦ ꯍꯣꯏ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯁꯜꯂꯛꯑꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯏꯪꯁꯨ ꯌꯥꯝ ꯏꯪꯉꯦ ꯁꯥꯊꯤꯅ ꯏꯪꯉꯦ
ꯁꯤꯠ ꯁꯤꯌꯔꯤꯡ ꯇꯧꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯒꯨꯋꯥꯍꯥꯇꯤꯒꯤꯅꯦꯕꯀꯣ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ PhD ꯇꯧꯕꯅꯤ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯕꯥꯅꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯑꯦ ꯃꯥꯅꯁꯨ ꯑꯉꯥꯡꯈꯩ ꯇꯨꯝꯍꯟꯕꯤꯔꯣ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏꯕꯥꯅꯤꯁꯦꯀꯣ ꯑꯌꯥꯝꯕꯅ ꯏꯃꯥ ꯏꯆꯥꯅ ꯏꯁꯄꯦꯁ ꯇꯧꯕ ꯃꯥꯏ ꯂꯩꯍꯧꯗꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨꯁꯨ ꯃꯥ ꯑꯦꯗꯖꯁ ꯇꯧꯔꯤꯑꯕꯀꯣ ꯃꯥꯏ ꯃꯃꯤꯡꯁꯦ ꯍꯔꯖꯤꯠ ꯀꯧꯔ ꯑꯗꯨ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯖꯍꯧꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯌꯧꯔꯛꯇꯣꯔꯦ ꯑꯩꯅ ꯍꯔꯥꯎꯔꯦ ꯑꯗꯨꯅ ꯃꯥꯗꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯃꯃꯥꯡ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯂꯩꯍꯧꯗꯣꯏꯅꯦ ꯑꯗꯣ ꯁꯨꯝꯅ ꯇꯧꯗꯅ ꯅꯨꯡꯁꯤꯕꯒꯤ ꯃꯦꯃꯣꯔꯤꯁ ꯑꯃ ꯑꯣꯏꯅꯕꯒꯤ ꯍꯥꯟꯅ ꯂꯧꯍꯧꯔꯦ ꯑꯗꯨꯒꯩꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯔꯪꯒꯤ ꯏꯁꯇꯦꯁꯟꯗ ꯑꯣꯏꯅ ꯀꯨꯝꯍꯧꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯇ꯭ꯔꯣꯂꯤꯁꯦ ꯂꯨꯝꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯅꯔꯝꯗ꯭ꯔꯦ ꯌꯥꯝ ꯋꯥꯅ ꯌꯧꯗꯣꯔꯦ ꯑꯗꯨꯗꯤ ꯒꯨꯋꯥꯍꯥꯇꯤ ꯇꯥꯟꯅ ꯆꯠꯂꯗꯤꯅꯦ ꯂꯥꯞꯇꯣꯔꯤꯕ ꯑꯗꯨꯅꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯦꯕ ꯀꯧꯈꯤꯒꯦ ꯗꯦꯛꯁꯥꯎꯁꯤꯗ ꯆꯠꯇꯣꯔꯤꯁꯦ ꯌꯥꯝꯅ ꯌꯦꯡꯒꯗꯅꯣꯁꯦ ꯑꯩꯈꯣꯏ ꯖꯧꯔꯦ ꯃꯌꯥꯝ ꯁꯤ ꯀꯃꯥꯏꯅ ꯄꯨꯔ ꯀꯥꯈꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯋꯥꯕꯅ ꯂꯣꯏꯔꯦꯗ ꯁꯛꯀꯁꯦ ꯂꯣꯏꯔꯦ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯋꯥꯕꯅ ꯂꯣꯏꯔꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯥꯛꯏꯅꯣ ꯍꯧꯖꯤꯛ ꯂꯩꯅꯤ ꯕꯕꯜꯁ ꯂꯩꯅꯤ ꯏꯆꯥꯒꯤ ꯎꯔꯦ ꯃꯈꯥꯗ ꯂꯩꯍꯧꯔꯦ ꯇ꯭ꯔꯣꯂꯤꯗꯣ ꯄꯨꯈꯠꯄ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯇꯤꯜꯍꯧ ꯆꯥꯎꯕꯅ ꯂꯣꯏꯔꯦꯃꯦ ꯇꯨ ꯋꯥꯎ ꯊꯥꯕꯨ ꯊꯥꯔꯗꯤ ꯃꯍꯩꯗꯣ ꯆꯥꯗꯣꯔꯦ ꯋꯦꯗꯔꯁꯤꯗꯤ ꯂꯣꯏꯔꯦ ꯒꯨꯋꯥꯍꯥꯇꯤꯒꯤ ꯂꯥ ꯐꯣꯟꯗ ꯆꯥꯔꯖ ꯇꯧꯁꯟꯈꯤꯗ꯭ꯔꯣꯕꯅꯤ ꯕꯤꯜꯁꯤꯅ ꯀꯅꯥꯅ ꯄꯤꯗꯣꯏꯕ 24 ꯘꯟꯇꯥ ꯊꯥꯟ ꯊꯝꯕ ꯃꯥꯜꯂꯦ ꯑꯩꯅ ꯄꯤꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯋꯥꯎ ꯑꯩꯈꯣꯏꯒꯤ ꯖꯨꯝ ꯅꯣꯅꯤꯒ ꯃꯃꯥꯒꯒꯤ ꯖꯨꯝ ꯂꯥꯏꯖꯣꯏ ꯈꯣꯏꯔꯝꯃ ꯆꯪꯉꯨ ꯂꯥꯏꯖꯣꯏ ꯖꯣꯏ ꯅꯣꯅꯤ ꯋꯥꯔꯦ ꯒꯨꯋꯥꯍꯥꯇꯤꯗ ꯑꯥꯔꯀꯦꯠ ꯇꯧꯕꯅꯦꯕꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯟ ꯇꯣꯡꯉꯦ ꯀꯥꯟꯗ ꯄꯣꯠ ꯆꯩ ꯇꯥꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯁꯤꯗ ꯇꯥꯔ ꯈꯣꯠꯇꯅ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯤꯞꯄꯣ ꯊꯦꯡꯀ꯭ꯌꯨ ꯚꯩꯌꯥ ꯍꯥꯏꯅ ꯃꯃꯥ ꯋꯥꯏ ꯁꯤꯖꯟꯒꯦ ꯐꯠꯇꯕꯅꯤ ꯄꯥꯏꯔꯨꯔꯅꯨ ꯀꯥꯕꯛ ꯑꯝꯇ ꯋꯥꯏ ꯁꯤꯜꯂꯒ ꯈꯨꯜꯂꯨ ꯉꯝꯗꯦ ꯑꯁ ꯅꯨꯡꯁꯥꯒ ꯑꯝꯇ ꯁꯥꯔꯝꯗ꯭ꯔꯦ ꯒꯨꯋꯥꯍꯥꯇꯤꯁꯦ ꯅꯨꯡꯁꯥꯒ ꯑꯝꯇ ꯁꯥꯔꯅꯤ ꯈꯪꯗ꯭ꯔꯦ ꯅꯨꯡꯁꯥꯒ ꯁꯥꯔꯝꯗ꯭ꯔꯦ ꯃꯣꯏ ꯃꯃꯥꯅ ꯏꯗꯤ ꯍꯧꯔꯒ ꯅꯪ ꯆꯥꯅꯤ ꯍꯥꯏꯔꯣ ꯃꯃꯥꯏ ꯃꯈꯨꯠꯅ ꯏꯜꯂꯒ ꯑꯣꯀꯦ ꯎꯐꯨꯟ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ खरं निकल सिगा ना ब्रने
ꯇ꯭ꯔꯦꯟꯁꯨ ꯌꯥꯝ ꯂꯦꯠ ꯑꯣꯏꯕꯅꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯖꯜꯂꯛꯑꯦ ꯄꯨꯡ 12 ꯍꯦꯜꯂꯦ 12 ꯇꯥꯗꯣꯔꯦ ꯑꯩꯁꯨ ꯑꯃ ꯀꯩꯀꯩ ꯂꯣꯏꯁꯤꯜꯂꯛꯀꯦ ꯃꯦꯒꯤ ꯑꯣꯏꯅ ꯆꯥꯔꯒꯦ ꯑꯍꯥꯟꯕꯒꯤ ꯍꯥꯎꯒꯗ꯭ꯔꯣ ꯃꯃꯥꯅ ꯏꯟꯕꯤꯗꯣꯏꯔꯣ ꯃꯃꯥꯅ ꯏꯜꯂꯒ ꯍꯥꯎꯕ꯭ꯔോ ꯖꯥꯔꯕꯣ ꯖꯥꯔꯦ ꯑꯩꯅꯦ ꯂꯥꯝ ꯇꯧꯏ ꯃꯤ ꯆꯥꯁꯦ ꯇꯨꯝꯃꯨꯔꯦ ꯍꯧꯖꯤꯛ ꯏꯃꯥ ꯏꯆꯥ ꯍꯧꯒꯠꯂꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯦ ꯃꯥꯏ ꯀꯥꯔꯇꯨꯟ ꯉꯥꯛꯇꯪ ꯌꯦꯡꯍꯟꯕꯤꯔꯤ ꯑꯩ ꯑꯃ ꯂꯣꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯩꯗꯤ ꯀꯥꯡꯉꯧ ꯉꯧꯔꯦ ꯁꯤ ꯀꯥꯡꯉꯧꯁꯤꯒ ꯆꯥꯛ ꯑꯁꯥꯕꯒ ꯆꯥꯔꯅꯤ ꯆꯥꯛ ꯆꯥꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯅꯪ ꯌꯨꯝ ꯆꯠꯅꯤꯡꯕ꯭ꯔꯣ ꯍꯥ ꯅꯪ ꯌꯨꯝ ꯆꯠꯅꯤꯡꯕ꯭ꯔꯣ ꯃꯉꯥꯜꯂꯩꯕꯤ ꯌꯨꯝ ꯆꯠꯅꯤꯡꯉꯩꯗ ꯃꯊꯟꯇ ꯊꯥꯈ꯭ꯔꯅꯤ ꯑꯩꯅ ꯅꯪ ꯆꯠꯅꯤꯡꯕ꯭ꯔꯣ ꯍꯥꯏꯔꯣ ꯆꯠꯂꯣꯏ ꯃꯃꯥꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯃꯥꯏ ꯅꯥꯛꯇ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯀꯥꯏꯌꯦ